Ngasi Senapati Kuki Khunmai Thakibadu KSO Sadar Hills na condemn tawrakre Santi Pamba Kuki Singbo Asonbani Haina Lobadi Langani Ekoi Santi Pambagi Naga Sing na Landarakpagi Laman Kumdabida Khanglaga Laibani Haina Kuki Student Organization Sadar Hills na Phongdoragli Kangpokpi District Nagagi Khul Mayam Su Lairi Adubu Khatnaba Pamdabagi Santi Oina Lairi Government na Miyeng Changbi Yu Haina KSO na appeal tawragli CRPF na sizinaba garidagi police amasung BSF na brown sugar fare ngasi numidang wairang pung 7:10 rom tarakpada Bishnupur district ki torbung kaithelda hangba BSF ki 10 suba battalion gi B company gi mobile check post amagi personal signature Chanpur police station gi party amaga khusamnana Koktarom dagi Chanpur tamna lakpa CRPF na sizinaba Winselda CRPF on duty haina thaba Mahindra Scorpio amada purakpa brown sugar ni chignaba drug sing hapa sapon ke mapan fare hari thaudo sigi matangda pauche sina phangba report ke matugina drug purakiba Mahindra Scorpio sigi registration number AS01BQ 0104 ni gari asi angoba machuni hari gari asina Koktarom dagi Chanpur tamna lakpada torbung kaithel da hangba BSF ki mobile check post ki personnel singna Chanpur police ka loinana khamduna check tawbada brown sugar ni chignaba drug sing asi sapon ke mapan da hablaga Fi angang bama na yomsilaga puramba thengnabani thaudo sige matang na Thobal district tagi Abdul Rahman nipu apokpa Saukat Haji kauba Meeoi ama fare thaudok thokfamda Phogokchau Ikai police station gi team ama sulaktuna makata na investigation chathabaga loinana executive magistrate amagi mamangda drug sing adu seize tawbaga loinana Meeoi asi su fare hari Pausina makata na haibada gari asina thaudo asi thoktrigi mamangda Chanpur gi tuibongda leiba Kungatare sector haina khangnaba security gi headquarter manakta leiba mafam amadagi drug sing asi puraklaba matungda Kokta ta na purakhibani gari asina Kokta yoraba matungda khusinagadaba Meeoi sing aduna drug asi lahu haiba yadabadagi amuhana tuibong tamna puraga lakpada check post asigi mamangmakta da khamduna frisking amasung checking chathabada phabani hari Gari asida illegal oiba drug sing pure haibagi pauna check post asida Phogokchau Ikai police station gi maikai digi pirakhibani hari drug puramliba gari asi CRPF na wairaga makhoigi 101 suba rapid action force battalion gi personnel singna sizinnarakpa gari ni haigi Lan manungda micham kunthagani thoi mafam khangkhidabagi high court case Meeoi nipan gi case mari di CBI da sinakre hairakle May 3 2023 dagi hawraklaga hojik fawbada Manipur amasung union lengana waroisin productive Manipur gi tamthiraba lansugi manungda chahi nauribi mahero nupi macha yauna micham kunthagani thoi mafam khangkhidabagi matangda high court of Manipur da makhoigi khongul libinaba amasung lokhatpham thokpa thabak sing lokhat hanbinaba file torakpa wakat amagi makha taba hearing ansi chathabada Meeoi kunthagani thoi asigi manungda nipan gi matangda lokhatpa case mari di CBI da sinakre haina phongdorakre wakat asi families of Involuntary Disappear Association Manipur Freedom ki President Kangujam Ranjit amasung Human Rights Initiative ki Administrator Thokchom Manoj Maidai na petitioner oidana file tawrakibani wakat asi High Court of Manipur na PIL number 3 of 2026 oina lokhatpani wakat asi respondent singna Ministry of Home Affairs ki Secretary Manipur lenga ki Mautsinba Commissioner Home DGP Manipur amasung District Police ki SP Sing da Bishnupur Technopol Imphal West Kangpokpi Kakching amasung Thobal yauribani wakat asi ahanba oina Chief Justice M Sundar amasung Justice A Bimol gi bench na April 15 2026 ta lokhatuna masigi wal gi thabak chathaba haurakibani April 29 dasu amuhana list tawraba matung ahumlak suba oina June 22 2026 ta lokhatuna khanaraba matungda makhata na khananabagi damang asi August 10 2026 list tawnaba direction pikibani ko na piba direction gi matungina ngasi Chief Justice na luchingba bench ta matter asi lokhalakpada petitioner ani gi maikeda counsel W Basanta Kumar na counsel ko yai Angsil Galoina na lepki respondent number 3 amasung 4 uriba DGP Manipur amasung Bishnupur District Police ki SP gi maikai digi Additional Advocate General ST Turanjan na lepki wakat asi April 15 2026 ta lokhatuna khanabada court na chuthakiba proceeding na hongna ningsing laduna numit aduda court and respondent anisida issue tawba notice Additional Advocate General gi maikai da lepkiba Junior Advocate na lawkiba galoina na court ki maikai digi respondent number 3 uriba Bishnupur District Police ki SP na January 4 2024 da ikiba Gerald ama yauna respondent number 3 asigi maikai digi action taken gi matangda court na khangba pami haiki Additional AG gi Junior Advocate na court na respondent number 3 amasung 4 da issue tawba notice lawkibaga loina na respondent number 4 na iba Gerald adu puthokna ba matam pibiu haikibani Court ki direction matungin na ngasi respondent number 3 amasung 4 gi maikai da lepkiba Additional Advocate na action taken report ATR thawrang tawri hana submission tawrakpaga loina na mahaki junior counsel na su report asi aten matam gi manungda High Court ki registry da submit tawduna court asu khangalagani haiki wafam asida court ki maikai dagi action taken report asigi copy ama
ꯑꯦꯅꯦꯛꯁꯔꯁꯤꯡꯒ ꯂꯣꯏꯅꯅ PIL ꯑꯁꯤꯒꯤ ꯀꯥꯎꯟꯁꯤꯜ W ꯕꯁꯟꯇ ꯀꯨꯃꯥꯔꯗ ꯌꯧꯍꯟꯅꯕꯁꯨ ꯈꯪꯍꯟꯈꯤ꯫ ꯉꯁꯤꯒꯤ ꯋꯥꯌꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯠꯅ ꯄꯤꯕ ꯑꯣꯔꯗꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏ 9ꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯄ ꯀꯦꯁ 4ꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ (CBIꯗ ꯈꯨꯠꯁꯤꯟꯅꯔꯦ ꯍꯥꯏꯈꯤ꯫ PIL ꯑꯁꯤꯒꯤ ꯄꯤꯇꯤꯁꯅꯔꯒꯤ ꯀꯥꯎꯟꯁꯤꯜꯅꯗꯤ ꯃꯍꯥꯛꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯋꯥꯀꯠ ꯑꯁꯤꯒꯤ ꯄꯦꯔꯥꯒ꯭ꯔꯥꯐ 13ꯗꯒꯤ 29 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯀꯦꯁ 13 ꯂꯣꯝ ꯌꯥꯎꯏ꯫ ꯍꯥꯏꯔꯤꯕ ꯀꯦꯁꯁꯤꯡ ꯑꯁꯤ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ 18ꯒꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯁꯕꯃꯤꯠ ꯇꯧꯈꯤ꯫ ꯑꯦꯗꯤꯁꯅꯦꯜ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏ 15ꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ 12ꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯂꯧꯕ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯔꯦꯁꯄꯣꯟꯗꯦꯟꯠ ꯅꯝꯕꯔ 2 ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯀꯃꯤꯁꯅꯔ ꯍꯣꯝꯗꯁꯨ ꯀꯣꯔꯠꯅ ꯅꯣꯇꯤꯁ ꯏꯁꯨ ꯇꯧꯔꯕꯗꯤ ꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯥ ꯇꯥꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯂꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯁꯕꯃꯤꯁꯟ ꯇꯧꯔꯛꯈꯤ꯫ ꯑꯦꯗꯤꯁꯅꯦꯜ AGꯒꯤ ꯁꯕꯃꯤꯁꯟ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯣꯔꯠꯅ PIL ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯗꯦꯟꯠ ꯅꯝꯕꯔ 2 ꯑꯣꯏꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯀꯃꯤꯁꯅꯔ ꯍꯣꯝꯗꯁꯨ ꯉꯁꯤ ꯅꯣꯇꯤꯁ ꯏꯁꯨ ꯇꯧꯈ꯭ꯔꯦ꯫ ꯅꯣꯇꯤꯁ ꯑꯁꯤ ꯑꯦꯗꯤꯁꯅꯦꯜ AGꯅ ꯃꯍꯥꯛꯀꯤ ꯖꯨꯅꯤꯌꯔ ꯀꯥꯎꯟꯁꯤꯜ ꯄ꯭ꯔꯤꯌꯣꯀꯨꯃꯥꯔꯒ ꯂꯣꯏꯅꯅ ꯂꯧꯈꯤ꯫ ꯂꯣꯏꯅꯅ ꯀꯣꯔꯠꯅ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏ 15ꯒ मरी लेनबा केस 12गी मतंगदा मखा ताबा एक्शन टेकन रिपोर्ट ATR गा कोनन रिपोर्ट PIL असिगी कोर्टना लेपा मथंगी निमिट फाउबगी मनुंगदा सबमिट तौरकनबा डायरेक्शन पीखी। मखा ताबा वायलना मथंग थागी 13 दा चथनबा फिक्स तौखी। पनबा याबदी पिटिशनर अनिना फाइल तौरखिबा वाकता लाना सिथोरकपदगी यामद्रबदा मियोय 30 मफम खंगखिद्रे हाइरकपगा लोइनना मियोय सिंग अदुगी मनुंगदगी 19 गी मतंगददी मखोयगी इमुंग मनुंगसिंगना मणिपुर ह्यूमन राइट्स कमीशन MHRC दा वकलकपदगी कमीशन यामद्रबदा केस 13 लौखटख्रे। केसिंग अदुगा मरी लेना जुलाई 11 2024 दा कमीशन मरी लेना पुलिस ऑथोरिटी दा इन्वेस्टिगेशन निंगथीजना चथनबा अमसुंग चांगनाइना केसिंग असिगी पिटिशनर सिंग दा इन्वेस्टिगेशन की प्रोग्रेस अमसुंग आउटकम खंगनबा पौताक पीखिबनी। कमीशन दा पौताक असि पीरबसु सांगलबा मतम असि फावबदा मरी लेना ऑथोरिटी की माइकेदगी कमीशन की डायरेक्शन की सिंग थबक ओंथोकपा ngamdre हाइरदुना हाई कोर्ट ता वाकलखिबनी। वाकत असिदा स्टेट पुलिस की माइकेदगी सो फॉर्मल ओइना मियोय 32 मफम खंगद्रिबा असिगी थौदोकसिंगी इन्वेस्टिगेशन CBI दा ट्रांसफर तौबिनबा रिकमेंडेशन तौखिबा लैरे। रिकमेंडेशन असी January 4 2024 दा पुलिस की माइकेदगी तौख्रबसु मसिगा मरी लेनाबा थबक अमता पाइखत पिरक्ट्रे हाइनसु हाई कोर्ट ता वाकलखिबनी। पार्लियामेंट MP बिमोल की वहंग थासिगी 13 फाउबा चथगदौरिबा पार्लियामेंट की नोंजू मिफम की सरुक मनुंग चना ngasi मणिपुर की कांग्रेस MP डॉक्टर अंगुमचा बिमोल कोइजमना लोक सभा दा अनस्टार्ड क्वेश्चन नंबर 3569 की मखादा मणिपुर की दमा स्पेशल फाइनेंशियल पैकेज पिननबा सेम साबा अमसुंग थौरांग लौखटपा लैब्रा हाइना हंख्रे। MP ना हंकी बवांगसिंगी मनुंगदा मतम सांगना अवा चैथेंग मायोंगनरकलिबा मणिपुर की दमा अमसुंग स्टेट असिगी सोक्सिलकलिबा साइमिलोन असिबो फगरहनबा स्पेशल फाइनेंशियल पैकेज पिननबा थौरांग लैब्रा लैरगदी सैंक्शन अमाउंट पैकेज की कंपोनेंट अमसुंग थबक तौनथोकनबगी मतम पिबियु हाइकी। IDP सिंगी रिहेबिलिटेशन की दमक मथौ ताबा सेल की तिंगबंग पिननबा लेंगाकना येंगसिनबा लैब्रा हाइनसु हंगलदुना मणिपुर मियामगी महौसागी पुंसीदा हंजिल हंदुना मांगता थोहनख्रबा इंफ्रास्ट्रक्चर सिंग सेमगत सागनबा थौरांग लौखटप्रा हाइनसु हंकी। वांग असिगी पाउकुमदा मिनिस्ट्री ऑफ फाइनेंस की चीफ मिनिस्टर पंकज चौधरी मिनिस्ट्री की माइकेदगी स्पेशल असिस्टेंट टू स्टेट फॉर कैपिटल एक्सपेंडिचर इन्वेस्टमेंट स्कीम की मखादा कुमजा 2025-26 दा मणिपुर दा प्रोजेक्ट 105 की दमक लुपा crore 700 की सेंफम एडिशनल एलोकेशन ओइना पिननबा याबा पीखी। मसिगी मनुंगदा मणिपुर दा अहानबा इंस्टॉलमेंट की ओइना लुपा crore 310.66 रिलीज तौख्रे। हौजिक फाउबददी एडिशनल एलोकेशन असिगी अनिसुबा इंस्टॉलमेंट रिलीज तौनबा मणिपुर लेंगाकि माइकैदगी प्रपोजल फंगद्रि हाइना पाउकुम पिरखी। असम अमदि अरुणाचल प्रदेश की ngमखै परिंगदा थोकपा नोंमै कापगी थौदोकता मियोय 9 असोअपन नंख्रे। असम अमदि अरुणाचल प्रदेश की ngमखै परिंगदा लैबा अरुणाचल प्रदेश की मिंगमांग बदादी एरियादगी सखंगनबा मियोय खुदपु अमना कापथोरकपा नोंमै मरुना पांदुना असम की खुंजा 9 असोअपन नंख्रे। अहुमगी फिबम लुरी हाइना न्यूज एजेंसी अमना रिपोर्ट तौरकली। रिपोर्ट असिगी मतुंगिना थौदोअदो असम अमदि अरुणाचल प्रदेश की ngमखै परिंगदा लैबा गोगामुक रेवेन्यू साइट अदुदा थोखिबनी। थौदोअदो अरुणाचल प्रदेश की मियोय खरना असम की लम आइन कायना खोपचिनबगी थबक चथरे हाइबगी मतंगदा थोकपा खदा चैजंबगी थौदोकतगी हौरखिबा थौदो अमनी। अरुणाचल प्रदेश रोमदगी सखंगदबा मियोय खरना खंगौदना नोंमै कापथोरकपदगी इरांग अदो अमुक हेना पाउथोक चाउथोरकदुना नाकल अनिगी मरक्ता अकनबा मओंगदा मुकनखी। अरुणाचल प्रदेश रोमदगी हौजिक फाउबगी ओइना ममिंग मथा खंगदना लैरिबा मियोय सिंगना कापथोरकपा नोंमै मरुना पांदुना असोअपन नंख्रबा असम की खुंजा सिंग अदुदी दुगेश्वर पतिर, रोहित दोले, नागराज दोले, विघ्नेश्वर पतिर, पामे पेगु, संजोय ताउयुंग, उपा दोले अमदी जान दोले कवि हाइरी। नोंमै मरुना पांदुना सोअपन नंख्रबा असम की खुंजा 9 अदु खुदकता अना लायेंगीदमक गोगामुक रूरल हॉस्पिटल पुखतकी। असोप मियोय 9 अदुगी मनुंगदा मियोय 3 की फिबम लुसिलकपदगी
ꯗꯤꯕ꯭ꯔꯨꯒꯔꯗ ꯂꯩꯕ AMCHꯇ ꯃꯈꯥ ꯇꯥꯅ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯅꯕ ꯔꯤꯐꯔ ꯇꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯗꯝ ꯄꯤꯅꯕ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯑꯁꯥꯝꯒꯤ ꯄꯨꯂꯤꯁꯇꯒꯤ ꯔꯤꯄꯣꯔꯠ ꯀꯧꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯁꯥꯝꯒꯤ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯗꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯏ-ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯊꯤꯗꯣꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯂꯩꯔꯤꯕ ꯂꯝ ꯍꯤꯔꯝ ꯑꯃꯠꯇꯗ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯕ ꯂꯩꯔꯣꯏ, ꯃꯐꯝ ꯑꯗꯨꯕꯨ ꯉꯥꯛ-ꯁꯦꯟꯅꯕꯒꯤꯗꯃꯛ ꯑꯌꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯥꯖꯤꯟꯗꯨꯅ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯏꯂꯦꯟꯖꯥꯡ ꯈꯨꯜꯒꯤ ꯌꯨꯝ 4 ꯃꯩ ꯊꯥꯔꯝꯂꯦ꯫ ꯃꯤꯆꯝꯁꯤꯡꯅ ꯂꯩꯅꯔꯤꯕ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯕꯒꯤ ꯊꯧꯗꯣꯛ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ꯉꯁꯤ ꯈꯪꯍꯧꯗꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯅꯥꯄꯇꯤ PSꯀꯤ ꯖꯨꯔꯤꯗꯤꯛꯁꯟ ꯃꯅꯨꯡ ꯆꯟꯕ ꯀꯥꯏꯂꯦꯟꯖꯥꯡ ꯈꯨꯜꯒꯤ ꯌꯨꯝ 4 ꯃꯩ ꯊꯥꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯟꯇ꯭ꯔꯣꯜ ꯄꯨꯂꯤꯁꯇ ꯍꯪꯂꯨꯕꯗ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯈꯨꯜ ꯑꯁꯤ ꯁꯦꯅꯥꯄꯇꯤ PSꯇꯒꯤ ꯅꯣꯡꯄꯣꯛꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 8-9 ꯂꯣꯝ ꯆꯠꯂꯒ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯥꯎꯟꯗ꯭ꯔꯤꯒ ꯅꯛꯅꯅ ꯂꯩꯕ ꯈꯨꯜꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 1 ꯇꯥꯔꯝꯗꯥꯏꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯒ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯔꯝꯕꯗ ꯌꯨꯝ 4 ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯜ ꯑꯁꯤꯗ ꯄꯨꯟꯅ ꯌꯨꯝ 14-15 ꯔꯣꯝꯗꯃꯛ ꯂꯩꯕꯅꯤ ꯍꯥꯏꯔꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡ ꯉꯥꯛ-ꯁꯦꯟꯅꯕꯒꯤꯗꯃꯛ 142 CRPFꯀꯤ F ꯀꯝꯄꯦꯅꯤꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯁꯦꯅꯥꯄꯇꯤ PSꯀꯤ ꯄꯔꯁꯣꯅꯦꯜ ꯈꯔꯁꯨ ꯈꯨꯜ ꯑꯁꯤꯗ ꯊꯝꯂꯛꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯇꯥꯕꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ SPꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯔꯦ ꯍꯥꯏꯔꯤ꯫ CRPF ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯛꯂꯤꯕ ꯈꯨꯜ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯔꯝꯂꯤꯕꯅꯣ ꯑꯃꯁꯨꯡ ꯊꯧꯑꯣꯡ ꯑꯁꯤ ꯀꯅꯥꯅ ꯆꯠꯊꯔꯝꯕꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯈꯨꯜ ꯑꯁꯤ ꯀꯨꯝꯖꯥ 1992ꯗ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯑꯀꯟꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯂꯥꯟꯖꯤꯟꯅꯔꯨꯕ ꯀꯨꯀꯤꯁꯤꯡ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯈꯨꯜ ꯑꯁꯤ ꯀꯨꯀꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯈꯨꯜꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯈꯨꯟꯖꯥ ꯑꯃꯠꯇ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯍꯧꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯒꯁꯠ 13 ꯐꯥꯎꯕꯗ EKYC ꯇꯧꯗꯕ ꯀꯟꯖꯨꯃꯔꯁꯤꯡꯅ LPG ꯒ꯭ꯌꯥꯁ ꯐꯪꯂꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯁꯤꯖꯤꯟꯅꯕꯒꯨꯝꯅ ꯄꯤꯛꯂꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯊꯣꯡ ꯑꯌꯥꯝꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯗ ꯇꯉꯥꯏꯐꯗꯅ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯃꯔꯨꯑꯣꯏꯕ ꯏꯅꯔꯖꯤꯒꯤ ꯁꯣꯔꯁ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯂꯤꯀ꯭ꯋꯤꯐꯥꯏꯗ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯒ꯭ꯌꯥꯁ LPGꯁꯤꯡ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤꯒꯤ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯒꯤ ꯃꯁꯤꯡ 7,20,540ꯅꯤ ꯍꯥꯏꯅ ꯄꯥꯎꯆꯦ ꯑꯁꯤꯅ ꯗꯣꯃꯦꯁꯇꯤꯛ LPGꯒꯤ ꯃꯇꯥꯡꯗ ꯆꯠꯊꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃꯗꯒꯤ ꯐꯪꯂꯛꯄ ꯔꯤꯄꯣꯔꯠꯅ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯄꯤꯔꯛꯄ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯗꯣꯃꯦꯁꯇꯤꯛ LPGꯒꯤ ꯀꯥꯔꯗ ꯍꯣꯜꯗꯔ ꯈꯨꯗꯤꯡꯃꯛꯅ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯑꯥꯙꯥꯔ ꯑꯣꯊꯦꯟꯇꯤꯀꯦꯁꯟ EKYCꯒꯤ ꯊꯕꯛ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ꯫ ꯊꯕꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯄꯥꯡꯊꯣꯛꯅꯔꯛꯂꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯤꯔꯛꯄ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯇꯨꯡꯏꯟꯅ LPG ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯅ ꯂꯥꯛꯂꯤꯕ ꯊꯥ ꯑꯁꯤꯒꯤ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯇꯉꯥꯏꯐꯗꯕ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯑꯥꯙꯥꯔ ꯑꯣꯊꯦꯟꯇꯤꯀꯦꯁꯟ EKYC ꯑꯁꯤ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛꯅ ꯀꯟꯖꯨꯃꯔ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯗꯣꯃꯦꯁꯇꯤꯛ LPG ꯁꯤꯂꯤꯟꯗꯔ ꯐꯪꯍꯜꯂꯛꯇꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯝꯂꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏ EKYC ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯅꯠꯇ꯭ꯔꯒ ꯃꯜꯇꯤꯄꯜ ꯀꯅꯦꯛꯁꯟꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯅꯤ꯫ ꯃꯇꯝ ꯆꯥꯅ EKYC ꯇꯧꯍꯧꯔꯕ ꯗꯣꯃꯦꯁꯇꯤꯛ LPGꯒꯤ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯗꯤ ꯂꯩꯉꯥꯛꯅ ꯄꯤꯔꯛꯄ ꯁꯕꯁꯤꯗꯤ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯐꯪꯈꯤꯒꯅꯤ꯫ EKYC ꯇꯧꯍꯧꯗꯕ ꯗꯣꯃꯦꯁꯇꯤक LPG ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯗꯤ ꯃꯈꯣꯏꯅ ꯆꯥꯛꯊꯣꯡ ꯒ꯭ꯌꯥꯁ ꯑꯁꯤ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯗꯨꯅ ꯕꯨꯛ ꯇꯧꯕꯒꯤ ꯃꯈꯜ ꯑꯃ ꯑꯣꯏꯔꯤꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯁꯀꯣꯜ ꯄꯤꯔꯛꯂꯕꯁꯨ ꯆꯠꯂꯔꯣꯏ꯫ ꯃꯈꯣꯏꯅ LPG ꯐꯪꯒꯦ ꯍꯥꯏꯔꯕꯁꯨ ꯀꯃꯔꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯃꯃꯜꯗ ꯐꯪꯂꯒꯅꯤ ꯍꯥꯏꯅꯁꯨ ꯊꯦꯡꯅꯔꯦ꯫ LPG ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯅꯨꯡꯇꯤꯒꯤ ꯄꯨꯟꯁꯤꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯆꯥꯛ ꯊꯣꯡꯕꯗ ꯆꯩ ꯌꯥꯎꯅ ꯑꯃꯁꯨ ꯌꯥꯎꯗꯅ ꯁꯟꯊꯤ ꯁꯥꯔꯒ ꯆꯔꯨ ꯏꯀꯨꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯁꯨꯡ ꯃꯩꯇꯥꯜ ꯅꯠꯇ꯭ꯔꯒ ꯍꯣꯔꯥꯏ ꯃꯀꯨꯞ ꯅꯠꯇ꯭ꯔꯒꯅ ꯋꯥꯏ ꯍꯥꯞꯇꯨꯅ ꯋꯥꯏꯅꯝꯅꯆꯤꯡꯕ ꯁꯦꯝ ꯁꯥꯗꯨꯅ LPGꯒꯤ ꯃꯍꯨꯠ ꯁꯤꯜꯂꯝꯃꯤ꯫ ꯁꯦꯜ-ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯕ ꯏꯃꯨꯡꯗꯅ ꯀꯦꯔꯣꯁꯤꯟꯒꯤ ꯁ꯭ꯇꯣꯚ ꯑꯃꯗꯤ ꯁꯤꯡꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ LPG ꯑꯁꯤ ꯀꯨꯀꯤꯡ ꯐꯨꯑꯦꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯂꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯑꯃꯗ ꯆꯥꯛ ꯌꯥꯎꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯔꯛꯄꯗ ꯐꯥꯎꯕ ꯁꯤꯡꯒꯤ ꯃꯍꯨꯠꯇ LPG ꯁꯤꯂꯤꯟꯗꯔꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯎꯔꯛꯂꯕꯅꯤ꯫ ꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯆꯥꯛ ꯊꯣꯡꯕꯗ ꯊꯣꯔꯛꯄ ꯃꯩꯈꯨꯅ ꯍꯛꯆꯥꯡꯗ ꯁꯣꯛꯍꯟꯕꯒꯤ ꯋꯥꯐꯝꯁꯨ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕꯅꯤ꯫ LPG ꯑꯁꯤꯗꯤ ꯏꯟꯗꯣꯔ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯍꯟꯊꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯎꯃꯪꯕꯨ ꯗꯤꯒ꯭ꯔꯦꯗꯦꯁꯟ ꯇꯧꯕꯒꯤ ꯆꯥꯡꯁꯨ ꯍꯟꯊꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯃꯦꯁꯇꯤꯛ LPG ꯀꯥꯔꯗ ꯍꯣꯜꯗꯔ 7,20,540ꯒꯤ ꯃꯅꯨꯡꯗ ꯆꯥꯗ 77 ꯔꯣꯝꯒꯤ ꯆꯥꯡꯗꯤ ꯃꯊꯧ ꯇꯥꯔꯤꯕ EKYC ꯑꯁꯤ ꯄꯥꯡꯊꯣꯛꯂꯦ꯫ ꯄꯥꯡꯊꯣꯛꯍꯧꯗꯕꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯑꯁꯤ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯗꯣꯃꯦꯁꯇꯤꯛ LPG ꯁꯤꯂꯤꯟꯗꯔꯒꯤ ꯈꯨꯠꯊꯥꯡꯗ ꯒ꯭ꯌꯥꯁ ꯃꯈꯜ ꯑꯁꯤ ꯐꯪꯗꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯥꯛꯀꯗꯧꯔꯤ꯫